ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯆꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯌꯥꯝ ꯀꯤꯅ ꯃꯄꯥꯟꯗ ꯀꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ꯫ ꯈꯔ ꯑꯃꯗꯤ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯃꯅꯥ ꯃꯦꯟꯗꯨꯅ ꯀꯥꯡꯈ ꯃꯈꯥꯗ ꯐꯥꯎꯕ ꯂꯣꯠꯄꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯄꯥꯟꯗ ꯀꯞꯂꯤꯕ ꯑꯀꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯃꯕꯨꯛꯇ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯅ ꯇꯨꯝꯈ꯭ꯔꯕꯀꯣ꯫ ꯃꯃꯥ, ꯇꯨꯝꯂꯨꯗꯅ꯫ ꯅꯪ ꯑꯩꯅ ꯀꯞꯂꯒ ꯏꯆꯥꯁꯤꯡꯁꯦ ꯃꯕꯨꯛ ꯊꯜꯂꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯥꯃ ꯈꯨꯃꯩꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯀꯦ꯫ ꯍꯌꯦꯡꯒꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯕ ꯃꯌꯨꯝꯗꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯂꯧꯔꯒ ꯂꯥꯛꯀꯦ꯫ ꯃꯥꯅꯒ ꯉꯝꯍꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤ ꯂꯥꯛꯄꯤꯔꯨꯅꯨꯀꯣ꯫ ꯐꯧ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯖꯤꯜꯂꯒ ꯃꯤꯒ ꯅꯦꯛꯂꯒ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯅꯤ꯫ ꯋꯥꯔꯤꯉꯩꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤꯔꯨꯅꯨ ꯍꯥꯏꯗꯅ꯫ ꯃꯥꯃ ꯈꯣꯃꯩꯅ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯍꯜꯂꯒ ꯑꯋꯥꯃꯟ ꯄꯤꯗ꯭ꯔꯤꯕꯁꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯀꯅꯥꯝꯇꯅ ꯁꯨꯕꯤꯌꯨ ꯌꯥꯗ꯭ꯔꯤꯁꯦ꯫ ꯑꯗꯨꯒ ꯃꯣꯏ ꯃꯄꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯔꯝꯂꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯩꯁꯨ ꯁꯨꯅꯤꯡꯗ ꯁꯨꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯗꯤ ꯑꯝꯇ ꯂꯩꯇꯗꯅ꯫ ꯑꯗꯨ ꯃꯃꯥ, ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯀꯞꯂꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠꯇꯨꯔꯅꯦ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨꯗ, ꯕꯨꯠꯂ ꯂꯥꯏꯔ ꯏꯆꯥꯁꯤꯡꯁꯤꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯈꯤꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯃꯣꯏꯒꯤ ꯕꯨꯠꯀ ꯆꯪꯗꯦ ꯑꯩ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯀꯞꯇꯨꯅ ꯆꯠꯂꯝꯕ ꯈꯨꯜ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯁꯤꯅꯤꯡꯕ ꯑꯃ ꯁꯤꯔꯁꯅꯨ꯫ ꯑꯩꯈꯣই ꯑꯣꯏꯅꯅꯦ ꯄꯨꯂꯞ ꯍꯦꯛ ꯁꯤꯔꯝꯂꯗꯤ ꯐꯔꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯔꯣꯏꯗꯣ꯫ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯉꯥꯎꯅꯕꯗꯨꯁꯨ ꯂꯩꯔꯔꯣꯏ꯫ ꯌꯥꯔꯤꯁꯤ ꯇꯨꯝꯂꯁꯤ, ꯏꯆꯥꯁꯤꯡꯁꯦ ꯇꯨꯝꯕ ꯀꯥꯏꯔꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯔꯤꯛꯄ ꯐꯠꯇꯕ ꯃꯥꯃ ꯈꯣꯃꯩꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯑꯣꯏꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯁꯦꯜ ꯈꯧꯖꯥꯎ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯟꯖꯥꯎ ꯑꯗꯨ ꯈꯨꯜꯂꯒ ꯏꯉꯛꯉꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯂꯥꯏꯔꯕ ꯀꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯁꯦꯟꯖꯥꯎꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯅ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯛ ꯏꯅꯥꯎꯕꯤ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯃꯥꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯥ, ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯁꯥꯎꯔꯗꯤꯅꯦ ꯌꯨꯝꯒꯁꯦ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯑꯝꯖꯅꯤꯀꯣ꯫ ꯊꯥꯗꯣꯛꯑꯣꯅꯦꯍꯦ꯫ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯅꯪꯅ ꯇꯧꯔꯤꯈꯩ ꯁꯨꯝ ꯌꯥꯎ꯫ ꯌꯥꯗ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯦꯕ꯫ ꯅꯌꯥꯝꯕꯗꯣ ꯂꯪꯐꯩꯗꯒꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨꯗꯅ꯫ ꯃꯗꯨꯗ ꯅꯪ ꯄꯨꯜꯂꯒ ꯋꯥꯔꯛꯍꯟꯒꯦꯕꯅ ꯍꯦꯔꯥ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯁꯟ ꯍꯥꯇꯝ ꯑꯃꯈꯛꯇꯪ ꯍꯧꯗꯣꯛꯅꯅꯕ ꯂꯣꯏꯕꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯒ ꯁꯦꯟꯗꯨꯁꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯕ ꯊꯛꯇꯣꯛ ꯆꯥꯊꯣꯛꯇꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯃꯤꯆꯥꯗ ꯐꯥꯎꯕ ꯌꯥꯎꯗꯦꯅꯦ꯫ ꯑꯩꯅ ꯁꯦꯟ ꯄꯤꯔꯣꯅ ꯍꯥꯏꯔꯤꯉꯩꯗ ꯄꯤꯔꯝꯃꯗꯤ ꯁꯟꯗꯨ ꯌꯣꯟꯈꯤꯗ꯭ꯔꯣꯏꯕ? ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯌꯣꯟ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯀꯔꯤꯒꯤ ꯄꯤꯗꯣꯏꯕ? ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯁꯦꯟ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯪꯅ ꯊꯛꯇꯣꯛ ꯆꯥꯊꯣꯛꯅꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕ ꯄꯤꯒꯗ꯭ꯔꯣ? ꯍꯥꯏ, ꯑꯐꯕ ꯊꯕꯛ ꯇꯧꯅꯦꯍꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯅ ꯄꯤꯒꯦꯅꯦ꯫ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯊꯛꯆꯔꯁꯨ ꯃꯤꯉꯣꯟꯗꯗꯤ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯔꯜꯁꯨ ꯍꯨꯔꯥꯟꯗꯦꯗꯅ꯫ ꯍꯥꯏ, ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯟꯗꯦꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯝ ꯏꯟꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯗ ꯅꯠꯇꯦꯅꯦ, ꯃꯤ ꯐꯥꯎꯕ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ
ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯈꯥꯗꯅ ꯁꯦꯡꯗꯅ ꯇꯧꯕ ꯌꯥꯏꯅ ꯂꯧꯁꯤꯡ ꯈꯣꯏꯗꯅ ꯍꯣꯠꯅꯕ ꯌꯥꯏꯅ ꯑꯩꯅ ꯌꯨꯝꯒꯤ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩ ꯄꯥꯕꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯅꯦꯃꯦꯝꯃ ꯀꯣꯏꯔꯒ ꯂꯩꯍꯟꯒꯦ ꯑꯗꯨꯒ ꯇꯥꯆꯧꯕꯨꯅ ꯂꯪꯐꯩꯗ ꯃꯁꯥꯒꯤ ꯁꯦꯟ ꯇꯥꯟꯗꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏ ꯂꯩꯍꯟꯒꯦ ꯁꯤꯅꯤꯅꯦ ꯃꯄꯥꯅ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯑꯩꯅꯗꯤ ꯃꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯃꯥꯏ ꯈꯨꯏꯔꯦꯅ ꯇꯨꯃꯤꯟꯅ ꯀꯣꯏꯖꯕꯁꯤꯕꯣ ꯀꯔꯤꯅꯣ ꯃꯥꯗ ꯉꯥꯡꯂꯤꯕ ꯑꯁꯤꯕꯣ ꯅꯪꯅꯦ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯄꯨꯛꯄꯤꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯑꯗꯨꯒ ꯅꯌꯥꯝꯕꯅ ꯁꯦꯟ ꯇꯥꯟꯖꯗꯅ ꯅꯨꯄꯤ ꯀꯣꯏꯔꯤꯗꯣ ꯃꯥꯒꯤ ꯃꯇꯝꯅꯅꯤ ꯅꯪꯁꯨ ꯊꯕꯛꯁꯨ ꯁꯦꯟ ꯇꯥꯟꯖꯧꯋꯣ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯅꯖꯧ 이마 그쇼 하이로이나 이마디 니사사가누 넋신나가누 하이버니네 마마세 아이나 누비 거이 하이버세 다디 타자지 말리네 마나 수마이나 빵드나 마북 오빠 하버시더니네 아이나 마양 누시더나 어또빠 누비 거이세 마나가 팔람잡디 아이나 누비 거이번 감람거담 나대 오 이마나 하이세 아이세 미기 타박 수시니네 이마 아이네 미나에게 분시디 빰데 아이디네 닝ꯊꯧꯒꯨꯝꯅ ꯂꯩꯒꯅꯤ 닝ꯊꯧꯒꯨꯝꯅ ꯁꯤꯒꯅꯤ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯄꯨꯝꯕ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯈꯪ ꯑꯗꯨꯅ ꯏꯃꯥ ꯇꯥꯆꯧ ꯏꯕꯥꯅꯤ ꯂꯧ ꯏꯪꯈꯣꯜ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯁꯠ ꯁꯠ ꯌꯦꯟꯊꯣꯛꯅꯔꯒ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯄꯤꯔꯛꯑꯣ ꯅꯠꯇꯗꯤꯅꯦ ꯌꯨꯝ ꯃꯩ ꯆꯥꯒꯅꯤꯀꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯃꯝꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏ ꯑꯇꯣꯝꯕ ꯇꯣꯝꯕꯥꯎ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯤꯃꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯌꯥꯝ ꯐꯠꯇ꯭ꯔꯦꯕꯣ ꯑꯁ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯦꯟꯅꯕꯤꯈ꯭ꯔꯗꯤ ꯑꯩꯅ ꯃꯦꯝꯃꯒꯤ ꯂꯧ ꯃꯆꯦꯠ ꯑꯃ ꯇꯨꯃꯤꯟꯅ ꯈꯥꯏꯒꯦꯅ ꯈꯜꯂꯤꯁꯤꯗꯤ ꯌꯥꯔꯔꯣꯏꯕ ꯃꯦꯝꯃꯁꯨ ꯃꯗꯨꯒꯤ ꯑꯁꯥꯗꯅꯤ ꯑꯩꯉꯣꯟꯗ ꯇꯞꯅ ꯑꯩꯈꯣꯏ ꯌꯥꯔꯤꯁꯦ ꯑꯣ ꯂꯨꯗꯧꯔꯤꯗꯀꯣ ꯐꯠꯇꯦꯕꯣ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯏꯆꯥ ꯇꯣꯝꯕꯁꯦ ꯃꯌꯥꯝꯕꯗꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯀꯧꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇꯗꯤꯅꯦ ꯏꯆꯥ ꯇꯣꯝꯕꯁꯦ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕ ꯀꯥꯏꯗ ꯂꯩ ꯃꯥ ꯑꯃꯨꯛꯇ ꯏꯄꯥꯅ ꯀꯧꯏꯅ ꯍꯥꯏꯌꯨ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯉꯜꯂꯤꯉꯩꯗꯅꯦ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯃꯤꯋꯥ ꯇꯥꯅꯔꯛꯀꯅꯤꯀꯣ ꯃꯣꯏ ꯃꯄꯥꯗꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ ꯍꯥ ꯏꯍꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤ ꯏꯃꯨꯡꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯩ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯂꯩ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯂꯩꯔꯒ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅꯨꯄꯥꯒ ꯁꯨꯃꯥꯡꯗ ꯑꯩꯒ ꯂꯥꯎꯅꯔꯤꯕꯗꯣ ꯃꯣꯏ ꯃꯄꯥ ꯁꯨꯛꯇꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯕꯣ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤꯕ ꯏꯌꯥ ꯇꯥꯔꯝꯃꯗꯤꯀꯣ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯦ ꯉꯁꯤ ꯆꯩ ꯐꯖꯅ ꯆꯥꯒꯗꯧꯅꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥꯅ ꯃꯣꯏ ꯃꯄꯥꯒꯤ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯂꯝꯕꯅꯤꯀꯣ ꯃꯥꯏ ꯋꯥꯗꯣ ꯃꯤꯅ ꯇꯥꯔꯒꯅꯦ ꯌꯥꯝ ꯐꯖꯗꯕ ꯑꯣꯏꯀꯣ ꯃꯄꯥ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯅꯆꯥ ꯇꯣꯝꯕꯅ ꯁꯣꯏꯗꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯂꯩꯀꯥꯏꯗꯁꯨ ꯃꯥꯅ ꯍꯥꯏꯗꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯎꯔꯛꯂꯕꯅꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯃꯀꯣꯛ ꯃꯃꯩꯗꯨ ꯁꯝꯅꯔꯒ ꯋꯥꯗꯣ ꯉꯥꯡꯕ ꯀꯩꯗꯧꯒꯦ ꯆꯤꯟꯗ ꯄꯟꯕꯗ ꯐꯥꯎꯕ ꯏꯀꯥꯏꯅꯦ ꯃꯃꯥ ꯑꯩꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯦꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯩ ꯑꯗꯨ ꯑꯗꯥ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝ ꯃꯥꯜꯂꯦ ꯅꯠꯇꯦ ꯑꯩꯒꯤ ꯆꯍꯤꯁꯤꯕꯨ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯤꯕ ꯆꯍꯤꯔ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯄꯥꯎ ꯄꯤꯈꯣ ꯑꯗꯨꯒ ꯇꯣꯝꯕꯁꯦ ꯃꯌꯥꯝꯕꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯁꯦꯟꯅꯖꯅꯕ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯄꯥꯁꯦ ꯀꯩꯊꯦꯜꯗꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯤꯒꯅꯨꯀꯣ ꯃꯤꯅꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯉꯥꯡꯅꯈꯤꯅꯤꯀꯣ ꯍꯣꯏꯅꯦ ꯑꯩꯅꯦꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯆꯠꯂꯤꯕꯗꯨꯗꯤ ꯌꯥꯗꯕꯒꯤ ꯆꯠꯄꯅꯤꯅꯦ ꯑꯗꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒꯅꯦ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯅꯪꯅꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯣ ꯏꯟꯖꯥꯡꯗꯣ ꯍꯥꯎꯍꯜꯂꯝꯃꯨ ꯃꯃꯥ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯏꯟꯖꯥꯡꯗ ꯁꯨꯝ ꯇꯥꯔꯝꯕꯗꯣ ꯉꯁꯤꯁꯨ ꯇꯥꯍꯜꯂꯧꯒꯅꯨꯀꯣ ꯑꯩꯗꯤ ꯈꯪꯗꯗꯅ ꯁꯨꯝꯗꯣ ꯏꯟꯖꯥꯡꯗ ꯌꯥꯎꯔꯝꯕꯗꯨꯗ ꯀꯔꯤ ꯉꯥꯅꯣꯅ ꯃꯀꯣꯛꯇꯣ ꯆꯤꯛꯄ ꯍꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯎꯔꯝꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯁꯥꯏꯔꯦ ꯍꯣꯏꯅꯦ ꯅꯍꯥꯟ ꯏꯟꯁꯥꯡꯗ ꯇꯥꯔꯝꯕ ꯆꯨꯝꯗꯣ ꯏꯁ ꯑꯣꯒꯦꯕꯨ ꯇꯧꯋꯦ ꯃꯃꯥꯗꯨ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯗꯨꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯦꯝꯃꯒ ꯎꯅꯔꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯕꯤꯅ ꯑꯣꯛꯇꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤꯜꯗ ꯊꯛ ꯆꯥꯗꯅ ꯂꯥꯡꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯌꯨꯝ ꯌꯨꯝꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯀꯩꯊꯦꯜ ꯂꯣꯜꯂꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ ꯏꯅꯥꯎꯕꯤꯗꯤ
ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯧꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯕꯤꯗꯤ ꯃꯊꯟꯇ ꯊꯛꯇꯅ ꯉꯥꯎꯗꯨ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜ ꯑꯗꯨꯗꯁꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯕꯨꯠ ꯑꯗꯨ ꯀꯞꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅ ꯁꯤꯗ ꯀꯞꯄꯒ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯕꯣ? ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯒ ꯐꯨꯕꯤꯗꯅ ꯌꯨꯝꯗꯒꯤ ꯀꯞꯄꯒ ꯊꯣꯛ ꯂꯩꯔꯅꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯏꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯦ ꯏꯃꯥ ꯄꯥꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ, ꯑꯩ ꯃꯩꯅ ꯆꯥꯛꯂꯦ꯫ ꯏꯃꯥ ꯄꯥꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯃꯩ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯩ ꯆꯥꯛꯂꯦ, ꯃꯩ ꯆꯥꯛꯂꯦ, ꯀꯟꯕꯤꯌೋ ꯀꯟꯕꯤꯌೋ꯫ ꯏꯅꯥꯎꯕꯤꯒꯤ ꯃꯄꯥꯗꯨꯅ ꯃꯁꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯁꯤꯕꯨ ꯃꯩ ꯆꯥꯛꯏ ꯀꯥꯏ꯫ ꯄꯦꯟꯅ ꯅꯣꯛꯀꯦ, ꯄꯦꯟꯅ ꯅꯣꯛꯊꯣꯛꯀꯦ꯫ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯦ, ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯍꯥꯠꯄ, ꯏꯄ꯭ꯋꯥ ꯍꯥꯠꯄ ꯃꯤꯁꯤꯡꯗꯣ ꯍꯥꯠꯇꯨꯅ ꯂꯃꯟ ꯁꯤꯡꯂꯕ ꯐꯥꯎꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯣ, ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯒꯤ ꯀꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣ, ꯃꯥꯅ ꯀꯞꯄꯒ ꯆꯠꯄ ꯈꯨꯜꯁꯦ ꯃꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯁꯤ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯤꯗꯧꯔꯕ꯭ꯔꯅꯦ? ꯃꯦꯃꯥ ꯃꯦꯃꯥꯎ, ꯍꯌꯦꯡꯗꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯐꯪꯂꯔꯣꯏꯀꯣ꯫ ꯃꯣꯏ ꯃꯃꯥ ꯑꯄꯪꯕꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯅꯪꯁꯦ꯫ ꯅꯪꯅ ꯄꯪꯂꯝꯕꯒꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯖꯕꯅꯤꯀꯣ꯫ ꯑꯗꯨꯕꯨꯅꯦ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯃꯃꯥ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯕꯨꯠꯁꯤꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯁꯣꯝꯗ ꯆꯦꯜꯂꯒ ꯂꯣꯠꯀꯦ, ꯃꯝꯕꯅꯤꯅ ꯃꯥꯅ ꯎꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯏꯅꯥꯎꯕꯤꯅ ꯑꯁꯨꯛ ꯌꯥꯝ ꯀꯤꯅ ꯀꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯕ ꯕꯨꯠꯇꯨꯔꯅꯦ ꯃꯥꯅ ꯀꯞꯄ ꯅꯣꯛꯄꯁꯦ ꯇꯥꯕꯗꯪꯗ ꯑꯩꯅ ꯅꯤꯁꯥꯒ ꯄꯨꯡꯍꯟꯍꯟꯒꯦ ꯀꯤꯔꯤꯁꯤꯅꯗꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤꯀꯣ꯫ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ, ꯑꯩ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏꯒꯦ꯫ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯄꯥꯅ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯂꯩꯔꯦ, ꯑꯩ ꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯒꯦꯗ꯫ ꯏꯅꯥꯎꯕꯤꯅ ꯕꯨꯠꯁꯦ ꯑꯩ ꯇꯨꯝꯅ ꯂꯥꯛꯑ ꯃꯥꯜꯂꯦ, ꯏꯃꯥ ꯊꯣꯡ ꯉꯥꯡꯉꯝꯃꯣ, ꯅꯆꯥ ꯆꯦꯜꯂꯒꯦ ꯏꯃꯥ꯫ ꯏꯅꯥꯎꯕꯤꯒ ꯃꯄꯥꯒꯗꯨ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯆꯦꯟꯕꯒ ꯊꯦꯡꯒꯥꯏꯅꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯌꯨꯅꯞꯁꯤꯗꯤ, ꯃꯁꯤꯒꯤ ꯕꯨꯠꯁꯤꯗꯤ ꯌꯨꯒ ꯐꯖꯅ ꯊꯛꯄ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯈꯣꯜ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯇꯣꯝꯕ ꯅꯪꯂꯅꯦ? ꯃꯥꯅꯤꯅꯦ ꯄꯥꯕ, ꯑꯩꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯕꯨꯠ ꯁꯥꯗꯨꯅ ꯀꯞꯄꯤꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯌꯨ ꯊꯛꯆꯤꯜꯂꯒꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯦꯀꯣ꯫ ꯏꯄꯥꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅꯤ ꯍꯥꯏꯗꯅ ꯀꯤꯗꯅ ꯆꯦꯟꯒꯦ ꯇꯧꯔꯒꯕ꯫ ꯄꯥꯕ, ꯁꯤꯗꯤ ꯑꯩꯅꯤ, ꯑꯗꯨꯒ ꯀꯞꯄꯤꯗꯨꯗꯤ ꯑꯩ ꯅꯠꯇꯤꯌꯦ꯫ ꯅꯪ ꯅꯠꯇꯦꯕ? ꯑꯗꯨꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯑꯩ ꯀꯞꯄꯤꯗꯣ ꯑꯩꯅꯦ꯫ ꯈꯨꯜ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯣꯏꯅ ꯑꯩ ꯀꯤꯗꯨꯅ
thong thongnau lonsinnadu leinaraga noi anina sida ai kidudana laiminaramise noi anibu ai kidro ha mapana kiye ai nang kiye inaubina aisu kiye aikoi papdagi aini hena kiye hoi ma nasagi thawaise amuktani kanbiyo hoi ma ima thawai lakpi butuna doyanidi napana sa oiredana adudi shiba tabane aina sangba khulda aina nusidaba aina yadaba fattaba mi bo hek leiramlabadi shiba tabane aduna noi ani su shiba tabane noi guma mise halaga ai thawaina taina pham khangdan sauriba kapliba waribase ikup amata oiribasu pothawa phangi aduna noi ani ngasidi shiba tabane mapana aidine yumda salaga jaga phasana sajaraga sijaruge sida sibadi aidi taliko ibunga napadi yumda sirurage ko nang butsiga lehauko baba dasabu pibam sida hudok lamnaga pabani yumda sangi toidu bukai aina sangduise tungaini sangba natene shiba sanglibani ne thawai lakpi butuna napana sana aisibu kari oina khange ha chahi kayano aina khungkang na satuna kaplibase ai maina sakle ima gai pagasu maina sakle ipwasu maina sakle kanbiyo haidana aduka ai awabase mateng pangbigidi haidana karigi sengi tawri inaubina aidi sende aikoi pamni sengi tawri di ai sende ko ai sende adoi bema butnupi nangna mai saina harito kadai da sake amatta saku udene thawai lakpi butnupi duna mapa masagi mamai mayada khangchong chong chillaklaga magi phibam kairaba mamai do utuna laurei aigi maise maina saktana mitna ton chimanga ata yaudibasi noi udra ha noi udabra inaubiki mapaduna legai ibai sagi thawaise amuktani kalbiyo thawai lakpi butuna karigino noi anina adukana lauribudubo laugadugo kanana su tabiroi aigi mung manungbo isagi iyumaktada mapandagi thonglon sinduna mai tharakpa matamda aigi ipa nupabu kaptuna miyam tanaba aikoibu amukta kanbiyo haina kaptuna laudo kanamtana tabikide tabirabasu kanbibagi muhutta mapandagi yengduna lengnaki adunane noi anigidi kanana tabigani oh mema nangai buwaroganu ko ai sida yadana sidawre he ai sirasu madi kashu khaloine nupa amu koikhine thawai lakpi butuna mema haise nangi nupiro nateda aiga koina zaba kaithel pambini henupa nangdi aroibu oina kai phainingdro nangi na padi mema na kap leire ima nachabu aroganu ko handaki mapoksibani imagi nachana laman singba ngawkidra nachana phandaba ma oirupana mathang mapoktani nachaina apaba mi mo oituna imagi laman singba ngamo oijage ko ima somda mamana imagi atomba nang kaida lege ima lai isabu lauba atomba tabra imana kauri sibo he thawai lakpi ai isada di hatpi ganu ko thawai lakpi butuna karamdagino tanza sana masang oktabase thiba thongleida ima nusibi
ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯤꯕꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯂꯣꯟꯅꯔꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯅꯪꯅ ꯅꯆꯥ ꯐꯠꯇꯕ ꯑꯩꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯅꯤꯀꯣ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦꯀꯣ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯍꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯩꯒ ꯏꯄꯥꯒ ꯍꯥꯠꯅꯕꯁꯨ ꯑꯩꯒꯤ ꯏꯃꯥꯇꯗꯤ ꯍꯥꯠꯇꯣꯛꯄꯤꯒꯅꯨꯀꯣ ꯃꯄꯥꯅ ꯑꯇꯣꯝꯕ ꯑꯁꯦꯡꯕꯃꯛꯀꯤ ꯏꯄꯥ ꯏꯆꯥꯕꯨ ꯍꯧꯖꯤꯛ ꯁꯤꯔꯗ꯭ꯔꯅꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯁꯤꯗꯣꯏꯁꯦ ꯑꯣ ꯃꯃꯥ ꯅꯆꯥꯈꯩꯒ ꯁꯤꯗ ꯂꯩꯌꯦ ꯅꯪꯒꯤ ꯃꯩꯅꯝꯗꯣ ꯁꯤꯗ ꯄꯨꯔꯛ 시수 시닝지 말래. 헤이, 바사누파, 자, 나마기 만학다. 낭 시부디 아라이브니. 나마시는 와가다부터 아이도 가이디. 짤로 짤로. 아두거네. 헥, 나마 나이바 인드바 떠러봐. 아이나, 낭 러브 물라까니고. 아도, 낭 내가 살라시니고. 그리노 하리시고. 아이시라디, 마마세. ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯩꯍꯧꯔꯅꯤ ꯑꯩꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯕ ꯃꯤꯒꯤ ꯅꯨꯄꯤꯕꯨꯅ ꯀꯞꯇꯨꯅ ꯅꯤꯡꯁꯤꯡꯕ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯀꯗ꯭ꯔꯅꯦꯍꯦ ꯑꯣ ꯑꯩ ꯁꯤꯕ ꯇꯥꯔꯕꯀꯣ ꯁꯤꯗꯣꯏꯁꯦ ꯅꯪꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯄꯥꯗꯨ ꯂꯕꯨꯛ ꯑꯃꯗ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯕꯗꯨꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯑꯗꯨꯅ ꯈꯨꯡꯒꯪꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯑꯀꯤꯕ ꯐꯪꯅ ꯀꯞꯇꯨꯅ ꯆꯠꯂꯒ ꯃꯤ ꯐꯠꯇꯕ ꯁꯨꯝ ꯍꯥꯠꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯃ ꯃꯤꯒꯤ ꯑꯅꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯃꯝꯕꯅ ꯍꯜꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯡ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯊꯨꯅ ꯇꯥꯏꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯈꯠ ꯆꯥꯎꯕꯤꯗꯣ ꯁꯣꯏꯗꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯅꯤꯗꯣ ꯑꯩꯕꯨ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯅꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯜꯂꯁꯤꯔꯅꯦ ꯃꯥꯏꯕꯦꯝꯃ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯅ ꯀꯤꯒꯗꯣꯏꯅꯣꯗ ꯑꯦ ꯐꯖꯈ꯭ꯔꯦꯗ ꯆꯤꯡꯌꯥꯗ ꯁꯅꯥꯒꯨꯝꯅ ꯂꯪꯅ ꯊꯣꯛꯂꯛꯂꯤꯕ ꯊꯥꯁꯤꯁꯤ ꯎꯕꯁꯤꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯊꯥꯁꯤꯁꯤꯕꯨ ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯨꯒ ꯌꯦꯡꯃꯤꯟꯅꯕ ꯐꯪꯈꯤꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯊꯥꯁꯤꯕꯨ ꯉꯥꯏꯍꯥꯛꯇ ꯐꯝꯂꯒ ꯌꯦꯡꯈꯤꯁꯤꯔꯅꯦ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯍꯣꯏꯗ ꯑꯩ ꯂꯥꯛꯇꯕꯗꯨꯗꯅꯦ ꯁꯣꯏꯗꯅ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯕꯅꯤꯅ ꯄꯥꯈꯠꯅꯔꯝꯒꯅꯦꯕ ꯃꯣꯏꯗꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯜꯗꯤ ꯌꯧꯕ ꯌꯧꯔꯛꯂ ꯃꯥꯜꯂꯦꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯂꯝꯕꯤ ꯂꯝꯍꯥꯡꯗꯔꯦ ꯏꯃꯥ ꯕꯥꯕꯥ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯍꯧꯔꯛꯄꯗ ꯀꯞꯇꯨꯅ ꯆꯠꯂꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯕꯣ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯌꯧꯗꯤ ꯌꯧꯔꯛꯂꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯝꯃꯤꯅꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯏꯅ ꯐꯅꯕꯨ ꯑꯥꯔꯊ ꯂꯩꯅ ꯐꯖꯔꯤꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯂꯥꯏꯔꯝꯂꯦꯅ ꯇꯦꯟꯕꯁꯨ ꯐꯪꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇꯁꯨ ꯂꯩꯍꯟꯕꯤꯗ꯭ꯔꯦ ꯂꯥꯏ ꯅꯣꯏꯁꯨ ꯐꯠꯇꯦꯗꯀꯣ ꯑꯩꯅ ꯍꯥꯠꯈꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯒ ꯐꯠꯇꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯕꯨ ꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯆꯠꯁꯤꯔꯅꯦ ꯑꯩꯒꯤ ꯂꯩꯔꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯕꯨꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯄꯥ ꯄꯨꯛ ꯐꯕ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯣꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯐꯪꯗꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯣꯏ ꯄꯥꯏꯗꯨꯅ ꯂꯩꯔꯗ꯭ꯔꯅꯦ ꯑꯃꯨꯛ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤꯗ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯣ ꯃꯥ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯉꯥꯏꯈꯣ ꯅꯨꯄꯥ ꯏꯁ ꯁ꯭ꯋꯥꯏ ꯂꯧꯍꯦ ꯑꯩꯕꯨ
ꯇꯨꯡꯍꯜꯂꯒ ꯌꯦꯡꯈꯤꯁꯤꯔꯅꯦ ꯇꯨꯡꯗꯣ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯣ ꯅꯁꯛꯇꯣ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯍꯦꯔꯥꯗ ꯁꯤ ꯌꯧꯔꯗꯤ ꯁꯤꯔ ꯁꯤ ꯆꯪꯂꯒ ꯅꯪ ꯀꯅꯥꯅꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯃꯤ ꯑꯇꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯍꯦ ꯄꯥꯛ ꯍꯦꯛꯇ ꯁꯤꯌꯨ ꯌꯥꯒꯗꯕ ꯃꯤ ꯃꯥꯟꯗꯦꯕꯣ ꯃꯃꯥꯏꯁꯤꯁꯨ ꯐꯤ ꯑꯉꯧꯕꯁꯤꯅ ꯈꯨꯝꯃꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯏ ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯑꯩꯅ ꯃꯥ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯄꯪꯊꯣꯛꯇ ꯊꯣꯛꯄ ꯕꯨꯠꯇꯨ ꯅꯠꯇꯦ ꯁꯤꯅꯤꯡꯗꯅ ꯌꯥꯝ ꯋꯥꯅ ꯁꯤꯈꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕ ꯌꯥꯗꯗꯨꯅ ꯃꯤꯑꯣꯏ ꯃꯔꯛꯇ ꯂꯩꯍꯧꯕ ꯊꯋꯥꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯕꯨꯠ ꯅꯨꯄꯤꯁꯦ ꯁꯥꯎꯍꯟꯗꯅꯕ ꯑꯣꯏꯅ ꯑꯩ ꯍꯥꯟꯅ ꯍꯣꯠꯅꯔꯒꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯕꯣ ꯑꯗꯨꯕꯨꯅꯦ ꯅꯪꯗꯤ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯐꯕ ꯃꯤꯗꯤꯅꯦ ꯑꯩ ꯍꯥꯠꯅꯤꯡꯗꯦꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯅꯌꯨꯝꯗ ꯆꯪꯖꯈ꯭ꯔꯣ ꯏꯃꯥ ꯕꯥꯕꯥ ꯋꯥꯔꯦꯗꯀꯣ ꯅꯆꯥꯗꯤ ꯂꯩꯔꯝꯂꯦꯅ ꯇꯤꯟꯕꯁꯨ ꯉꯝꯗ ꯃꯤꯑꯣꯏ ꯃꯔꯛꯇ ꯄꯨꯟꯕꯁꯨ ꯌꯥꯗ ꯋꯥꯔꯦꯗꯀꯣ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯁꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯒ ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯐꯠꯇꯕ ꯕꯨꯠ ꯅꯠꯇꯦ ꯌꯥꯝꯅ ꯐꯕ ꯕꯨꯠꯅꯤ ꯑꯗꯣ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯥꯗ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯪꯈꯤꯔꯣꯏꯗ ꯕꯨꯠꯁꯦ ꯌꯥꯝꯅ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯃꯥ ꯀꯅꯥꯅꯣ ꯀꯔꯤ ꯕꯨꯠꯅꯣꯗꯣ ꯍꯪꯂꯒꯦ ꯑꯣ ꯕꯨꯠ ꯅꯨꯄꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯨꯝꯅꯔꯕ꯭ꯔꯣ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯂꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯇꯥꯗꯕ꯭ꯔꯣ ꯀꯅꯥꯝꯇ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗꯕꯨ ꯀꯅꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯃꯩꯅ ꯊꯥꯅꯒꯦ ꯑꯩꯅ ꯀꯞꯇꯨꯅ ꯆꯠꯂꯤꯕꯁꯤ ꯅꯣꯏ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕꯣ ꯍꯦ ꯐꯠꯇꯕ ꯃꯤꯁꯥ ꯅꯣꯏꯒꯤꯁꯨ ꯃꯩ ꯊꯥꯔꯛꯂꯒꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯑꯃꯨꯛ ꯀꯞ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯁꯥꯎ ꯇꯧꯗꯨꯅ ꯆꯠꯂꯝꯕꯗꯣ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯥꯗ ꯑꯃꯨꯛ ꯀꯞꯄꯒ ꯆꯠꯂꯤ ꯃꯥꯜꯂꯤꯅꯦ ꯍꯦꯔꯥ ꯇꯥꯟꯅꯗꯤ ꯇꯥꯟꯅꯔꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯤꯁꯨ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯀꯞꯄꯤꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯅꯤꯡꯗꯗꯅ ꯃꯅꯥ ꯃꯩꯅꯈ꯭ꯔꯦ ꯃꯆꯤꯜ ꯈꯨꯝꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕꯁꯦ ꯍꯨꯏꯁꯤꯡꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯃꯤ ꯐꯠꯇꯕ ꯄꯨꯔꯒꯦꯀꯣ ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ ꯀꯔꯣꯝꯗꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤꯗ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯁꯤꯅꯤꯡꯉꯕꯣ 이마, 강해. 하유, 그리기노. 아이는 나 윤리 쌍자로 하이라가 난 쌍지브리. 하, 난 시닝아봐. 아이 시닝디. 아두부, 난 이 와리디 강닝이. 이 와리 강닝이 하이바. 제이 속 구유마 땀새. 낭나 한바 미니. 아이 와리 강닝이 하이나. 아이 tung 인두는 락리바시. 이마. Baba, nachagi wari kangdinge haina ngasini miye matukle ene Baba. Heno pa, karigno nangna aigi wari kangdingi bade. Nangi wahisingnu taraga aigi thamoida yam nungaitaba phawi. Aduna nangi wari kangning bade. Warido kanglaga aina nangi thawaiduna lairamlena tinba ngamhanbra haibado. Ai laibak yengzage. Adudi ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯉꯨ ꯇꯨ ꯏꯃꯥ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯐꯤꯕꯝꯁꯤꯕꯣ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯂꯤꯕ꯭ꯔꯥꯅꯦ ꯍꯣꯏ ꯈꯪꯅꯤꯡꯉꯤ ꯑꯗꯣ ꯅꯪꯒꯤ ꯃꯥꯏꯗꯣ ꯐꯤꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯨꯝꯃꯨꯅꯦ ꯀꯤꯕ꯭ꯔꯣ ꯅꯪꯅ ꯎꯕꯗꯪꯗ ꯀꯤꯔꯤꯕ ꯑꯩꯗꯤ ꯃꯩꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯤ ꯑꯩꯗ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯋꯥꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯅꯦ ꯑꯣ
ꯃꯇꯧ ꯀꯔꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯃꯨꯠꯊꯠꯇꯨꯅ ꯀꯟꯕꯤꯅꯕ ꯃꯤ ꯑꯃꯇ ꯂꯩꯈꯤꯗꯕ꯭ꯔꯥ? ꯂꯩꯈꯤ, ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ. ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ. ꯑꯗꯨꯗꯤ ꯃꯩ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯂꯛꯈꯤꯕꯅꯣ? ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯅ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯤ ꯅꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯈꯣꯏꯗ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ. ꯑꯩꯈꯣꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯤꯡꯖꯕꯅꯤ. ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯃꯇꯧ ꯀꯔꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ. ꯅꯪ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯕꯣ? ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕꯅ. ꯅꯠꯇꯦ, ꯅꯪꯕꯨ ꯋꯥꯔꯤꯒ ꯏꯕ ꯃꯤꯔꯣ? ꯍꯥ? ꯅꯠꯇꯦꯍꯦ, ꯑꯩꯗꯤ ꯑꯃꯥꯏꯕꯅꯤ. ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯈꯪꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ. ꯅꯪꯅꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯗꯤ ꯇꯥꯎꯁꯦ. ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯒꯤꯅꯤ. ꯆꯥꯎꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤ. ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯇ ꯅꯠꯇꯅ ꯑꯇꯩ ꯈꯨꯜꯗꯒꯤꯁꯨ ꯃꯃꯜ ꯌꯥꯝꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯥꯛꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯣꯜꯂꯣꯏ ꯍꯥꯏꯅ ꯀꯅꯥꯝꯇꯗ ꯌꯣꯟꯈꯤꯗꯦ. ꯃꯗꯨꯅ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ. ꯀꯌꯥꯝ ꯆꯥꯎꯗꯨꯅ ꯐꯖꯒꯦ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯇꯥꯈꯣꯏ. ꯅꯨꯄꯤꯗꯧꯅ ꯋꯥ ꯃꯔꯛ ꯊꯔꯦꯛ ꯊꯠꯂꯗꯅ. ꯁꯣꯏꯈ꯭ꯔꯦ. ꯅꯪꯒꯤ ꯃꯥꯏ ꯀꯨꯞꯂꯤ ꯐꯤꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ. ꯑꯗꯨꯒ ꯃꯈꯥ ꯀꯩꯗꯧꯔꯕ? ꯃꯈꯥ ꯍꯥꯏꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯈꯨꯔꯥꯁꯤꯡꯗꯨꯒ ꯏꯟꯗꯣꯝꯆꯥꯁꯤꯡꯗꯨꯒꯅ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯏꯄꯥꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯃꯤꯉꯣꯟꯗ ꯌꯣꯟꯅꯅꯕ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯒ ꯂꯩꯔꯝꯈꯤ. ꯃꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯏꯃꯥꯒꯩꯒ ꯏꯄꯥꯒꯅ ꯏꯈꯨꯔꯥꯁꯤꯡꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯈꯤ. ꯃꯗꯨꯒꯤ ꯈꯠꯅꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯅꯤ ꯏꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯁꯦ. ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯗꯨꯅ ꯀꯟꯅ ꯂꯥꯎꯖꯈꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯑꯗꯨꯒ ꯀꯟꯕꯤꯕ ꯆꯪꯂꯛꯄ ꯃꯣꯏ ꯈꯔ ꯑꯗꯨꯕꯨꯅ ꯏꯈꯨꯔꯥꯁꯤꯡꯗꯨꯅ ꯐꯨꯔꯒ ꯇꯥꯟꯈꯤ. ꯐꯠꯈꯤꯗ꯭ꯔꯦꯗ ꯅꯪꯒꯤ ꯅꯈꯨꯔꯥꯁꯤꯡꯗꯨꯗꯤ. ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ ꯁꯥ. ꯑꯗꯨꯗꯤ ꯅꯈꯨꯔꯥꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦ? ꯀꯥꯏꯗꯩꯅꯣꯗ. ꯃꯣꯏꯗꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ. ꯑꯗꯨꯒꯅꯦ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯦ. ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯣꯏꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯀꯧꯕꯤꯔꯤꯅꯤ. ꯂꯣꯏꯅ ꯍꯥꯠꯄꯅꯦ. ꯍꯧꯖꯤꯛ ꯌꯨꯝ ꯑꯃꯅꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕꯁꯦ. ꯃꯣꯏꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯅꯪꯁꯨ ꯐꯕ ꯃꯥꯜꯂꯤꯅ ꯍꯥꯠꯇ꯭ꯔꯤꯅꯦ ꯈꯪꯉꯕꯣ? ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯦꯅ ꯆꯠꯇꯗꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯤ ꯍꯥꯠꯂꯤꯕꯗꯤ? ꯂꯃꯟ ꯁꯤꯡꯂꯕꯁꯨ ꯑꯩꯁꯦ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯃꯥꯡꯅꯔꯦ. ꯑꯩ ꯆꯠꯅꯤꯡꯉꯦ ꯂꯩꯔꯝꯂꯦꯟꯗ. ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯀꯞꯂꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯠꯂꯤꯕꯁꯤꯡꯗꯣ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯈꯪꯉꯦꯗꯅ. ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯣꯏꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯃꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯦꯅ ꯆꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ. ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯁꯨ ꯃꯣꯏꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨ ꯂꯤꯔꯝꯃꯤ. ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯗꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯃꯥꯒꯤ ꯂꯥꯏꯇꯤꯟꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨꯒꯤ ꯈꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯈꯨꯜ ꯌꯧꯕꯒ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕꯁꯨ ꯁꯦꯝ ꯁꯥꯔꯝꯃꯤ. ꯑꯃꯥꯏꯕꯗꯨꯒꯤ ꯃꯇꯦꯡꯁꯨ ꯈꯨꯜ ꯑꯗꯨ ꯂꯩꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯥꯠꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯚꯨꯠ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯀꯞꯄ ꯃꯤ ꯍꯥꯠꯄ ꯇꯥꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯃꯥꯏꯕ ꯄꯥꯈꯪꯗꯨꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ.
ꯃꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝꯗꯨꯕꯨ ꯄꯥꯝꯗꯅ ꯃꯆꯥꯁꯤꯡꯗꯨꯒ ꯃꯇꯨꯁꯤꯡꯗꯨꯒꯅ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯨ ꯇꯧ ꯂꯩꯔꯝꯃꯤꯅꯦ꯫ ꯁꯤꯕꯨ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯗꯨꯅ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯤꯔꯝꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯉꯛꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝꯗꯣ ꯃꯆꯥꯁꯤꯡꯗꯨꯅ ꯑꯗꯨꯝ ꯐꯪꯗꯧꯔꯕꯅꯤ, ꯃꯣꯏꯒꯤ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯂꯕꯅꯤꯅꯦ ꯑꯍꯜ ꯑꯅꯤꯗꯣ꯫ ꯑꯃꯨꯛ ꯍꯥꯠꯀꯦꯗꯤ ꯇꯧꯔꯔꯣꯏ꯫ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯟꯅꯔꯤꯁꯤꯅ? ꯏꯁ, ꯃꯁꯤꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅꯤꯅꯦ꯫ ꯏꯃꯥꯏ, ꯊꯥꯡꯒꯁꯨ ꯄꯥꯏꯅꯦ꯫ ꯏꯁ, ꯆꯦꯜꯂꯒꯦ ꯁꯤꯗꯤ꯫ ꯉꯥꯏꯈꯣ ꯑꯃꯥꯏꯕ, ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯂꯗꯕꯅꯦ꯫ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯅꯪ ꯉꯥꯏꯈꯣ ꯑꯃꯥꯏꯕ꯫ ꯍꯣꯏ ꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯅ? ꯃꯥꯁꯨ ꯑꯩ ꯍꯥꯠꯇꯣꯏꯔ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯁꯥꯕꯤꯔꯣ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ꯫ ꯑꯩ ꯀꯥꯎꯔꯕ꯭ꯔꯣ ꯑꯃꯥꯏꯕ? ꯑꯩꯅꯦ, ꯊꯋꯥꯏ ꯂꯥꯛꯄꯤ ꯕꯨꯠꯇꯨꯅꯦ꯫ ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯁꯤꯗꯤ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯗ꯭ꯔꯤꯕ꯭ꯔꯣ? ꯑꯗꯨꯒ ꯅꯃꯥꯏꯗꯨꯗꯤ ꯂꯣꯏꯅ ꯐꯔꯝꯃꯦ꯫ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤꯗꯨꯕꯨ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯅꯪꯒꯤ ꯃꯥꯏꯗꯨꯕꯣ? ꯑꯩ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯂꯥꯛꯏꯅꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯋꯥꯔꯛꯄ꯫ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯪꯕ ꯌꯥꯔꯦ, ꯁꯤꯗꯁꯨ ꯂꯥꯛꯄ ꯌꯥꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯍꯣꯠꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯅꯤ꯫ ꯑꯗꯣ ꯋꯥꯔꯤꯗꯤ ꯀꯣꯟꯅ ꯂꯤꯒꯦ, ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯥꯠꯈꯤꯒꯦ꯫ ꯍꯥꯠꯂꯨꯅꯨ꯫ ꯍꯥꯠꯈ꯭ꯔꯕꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨ ꯃꯥꯒꯤ ꯂꯥꯏꯁꯪꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯈꯛꯇꯅ ꯎꯗꯨꯅ ꯃꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯐꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫